yu thakpa toknaba Maramsing Khangjinsi article asi huyelan pau segi loksing pukai kalamdagi laukhatjabane kanagumba yuda laisuraba miyoy amana hainabi asi thadoknaba hotnabada nongmagi chang khara hantharaga tokpa bude khudakta khangtok tokpana mai pakpagi chang wangi haiba study amadagi khangle Sweden gi University of Gothenburg ta associate professor oina laiba Christina Bergland na lusinglaga sa thaki study gi report na haike yu thakpagi hainabi thadoki hairabade nongmagi chang khara hantabagi mahutta khudakta khangtok tokadabade yu thakpagi mawong matau mi amaga atopa amaga manade kanagumba kharana kaknaba changda control tawraga thae amaromda atopa miyoy kharana control ngamdaba mawongda thakpa hograbade pangthakta thaksille hiram asigi matangda Washington State University gi Neuroscience Department Assistant Professor oiba David Rosina lusingduna sapsaba maram khangdokna study sa tharamme Neuroscience Journal da phonglaki study gi report ta researchers sing haiki yuna brain gi circuit natraga neuron sing namthaba maramna anxiety gi chang hanthale alcohol na thogalakpa motor impairing effect ta sensitive oiba miyoy sing de yu ka hena thakte amaromda sensitive oidaba miyoy sing de yu ka hena thaksille study gi report asida yumpham oiraga ka hena yu thakning danabagi anoba layeng makhalama puthokpa ngamlaba yai haina assistant professor David Rosina phongdokhe amaromda atopa study amagi report na haike madude kanagumba miyoy amana yu ka hena thakpa natraga thaktabai base mi aduna lairuriba mapam amasung mahakna loinariba miyoy singi makha polle Britain da laiba Cardio University gi professor Simon Moore na haike loinariba marup mapang natraga akoibada laiba miyoy singna henjin ba mawongda yu thakpa urabade awuba mi adusu yu thakpa oiraga de henjin na thakningbagi wakhal lae study adugi saruk ama oina researcher singna changchatta masagi chahi 19 suraba miyoy lising amaga chanipan hompuga nithoi ge Brit alcohol concentration BAC onduna yenglamme BAC hairibasi yu thakpa miyoy amage ningsa sorda alcohol gi chang kaya yamna yawbagi haibadugi yengbagi thawong bune mataw asumna tongan ba maphamdagi miyoy lising amaga chanipan hompuga nithoi ge BAC onduna yengbada Brit millimeter samada alcohol microgram kuntraga manga hena yawramba thengnarabasu miyoy sing adu masa na de yu ka hena thaki haina laujade akoibada mitna uba maphamda yu ka hena thakpa miyoy kaya laiba maramna hairiba miyoy sing adu masana yu yamna thai haina laujadabane study gi report ase British Medical Council gi journal Public Health ta phonglakhe amaromda British Journal of Sports Medicine da phonglakhi ba study gi report amana hai khre madude changnai na khongna satpa natraga cycle thobagumba hakchang leng otpagi thabak tawba miyoy sing de yu thaklabasu ka hen hakchang sokte Australia gi University of Sydney da associate professor oiba Emmanuel Stematakis na lusingduna sathaki ba study gi report na haike yu thaklabasu ayamba matamda hakchang leng otpagi thabak tawrabade cancer natraga atay atopa maram na siyanba yabagi risk nem na lay hakchang leng otpagi thawong na hiram kaya da kanaba pibagi khudam phangle ayamba matamda phamjinduna lairabade yu ka hena thaktrabasu cancer natraga atopa maram amana sihanba yabagi risk wang na lay haire British Journal of Sports Medicine da phonglakhiba report aduna haike yariba makai yu thakpagi hainabi thadokadavane adumoinamag tangai fadana marak ta thakpa tarabasu hakchang sajel tawrabade yuna soganbagi chang hanthai amaromda State Journal da phonglakhiba study amagi report na haiki madude yu ka hena thakpana lungs ta yawba nitric oxide ki chang hanthan ba maramna ningsa sorhon bada khudong sada ba mayok na halle United States ta laiba Loyola University Chicago Street School of Medicine gi assistant professor Majid Absar na haike alcohol na lungs ta yawba nitric oxide ki khal kai halle maduna maram oiraga chaningta na ningsa sorhon ba ngamhande nitric oxide haibasi hakchang na ningsa sorhon bada puthorakpa manam sendaba gas amane US ki Center for Disease Control and Prevention na National Health and Examination Survey NHA NES ki saruk ama oina kumja 2007 dagi kumja 2012 phauba mi lising taraga nithoi subna yangkhai ga mapan da sathaki ba study amada ka hena yu thakwana ningsa sorhon bada khudong chadaba mayok na hali haiba khanglakhi bane nupi na nongmada yu glass amadagi hena thakpa duga nupagi na nongmada yu glass ani dagi hena thakpa tarabadi ka hena yu thakpa kawi haide article ase reliable source ta yumpham oiraga phongbane adubu masina medical professional singi paukta ki mahut sinna bohona badi natte
ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫